ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯁꯛꯍꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯇꯔꯨ ꯇꯅꯥꯟꯕ ꯑꯃꯗꯤ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗ ꯌꯥꯝꯅ ꯉꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯃꯥꯅ ꯀꯦꯊꯣꯛꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ, "ꯏꯃꯥꯒꯤ ꯁꯛꯍꯦꯟ, ꯅꯪꯕꯨ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯎ ꯀꯩꯗꯧꯕꯒꯦ?" ꯁꯛꯍꯦꯟꯅ, "ꯉꯝꯖꯔꯣꯏꯗ ꯏꯃꯥ, ꯁꯤꯡꯁꯦ ꯈꯥꯏꯕꯗ ꯅꯆꯥꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯠ ꯑꯁꯦ ꯍꯩꯍꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ? ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯉꯁꯤ ꯅꯣꯡꯃꯈꯛ ꯁꯤꯡꯁꯦ ꯈꯥꯏꯕꯗ ꯀꯩꯁꯨꯝꯗꯤ ꯍꯩꯔꯣꯏꯗꯅ." "ꯏꯃꯥ, ꯑꯩ ꯉꯝꯃꯣꯏꯀꯣ, ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ." "ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ. ꯉꯔꯥꯡꯅ ꯃꯥꯒꯤ ꯇꯣꯃꯩ ꯍꯩꯕ ꯑꯉꯥꯡꯗꯨꯁꯨꯅꯦ ꯑꯩꯅ ꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯑꯝꯃꯨꯀꯣ ꯍꯥꯏꯔꯝꯕꯅꯤ. ꯀꯥꯎꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ." ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯃꯩꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯃꯩ ꯑꯁꯤ ꯁꯛꯍꯦꯟꯒꯤ ꯃꯃꯥꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯇꯧꯅꯕ ꯊꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ "ꯀꯩꯗꯧꯔꯦ ꯇꯣꯃꯩ, ꯅꯪꯅ ꯊꯦꯛꯂꯛꯏꯁꯤꯅ? ꯉꯔꯥꯡꯅ ꯁꯤꯡ ꯈꯥꯏꯌꯨ ꯍꯥꯏꯔꯝꯕꯗꯨꯁꯨ ꯈꯥꯏꯔꯝꯗꯦ. ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯔꯪ ꯏꯆꯠ ꯆꯠꯄꯅꯤ. ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ." ꯇꯣꯃꯩꯅ, "ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯀꯥꯎꯔꯕ? ꯋꯥꯔꯧ ꯌꯥꯗꯦ. ꯍꯧꯖꯤꯛ ꯃꯤꯅ ꯀꯧꯕꯗ ꯈꯥꯏꯗꯣꯛꯆꯔꯒꯦ." "ꯍꯣ, ꯀꯥꯎꯔꯤꯗꯣ ꯀꯥꯎꯗꯅꯕ ꯍꯣꯠꯅꯧ ꯈꯪꯂꯕ꯭ꯔꯥ? ꯅꯪꯃꯛꯀꯤ ꯁꯛꯇꯥꯅꯤ, ꯏꯆꯥ ꯅꯨꯄꯥꯃꯛꯀꯤ ꯁꯛꯇꯥꯅꯤ. ꯑꯩ ꯃꯤꯠꯁꯦ ꯅꯥꯔꯤꯗꯀꯣ." "ꯀꯩꯅꯣ ꯏꯃꯥ ꯏꯕꯦꯝꯃ, ꯃꯤꯅꯥꯏ ꯍꯥꯏꯔꯤꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧꯁꯤꯔꯣ ꯉꯜꯂꯤꯉꯩꯁꯤꯗ?" "ꯍꯣ ꯇꯣꯃꯩ, ꯇꯣꯃꯩ ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯁꯤꯡꯗꯣ ꯁꯠ ꯁꯠ ꯈꯥꯏꯗꯣꯛꯎ." ꯁꯛꯍꯦꯟꯅ, "ꯍꯩ ꯇꯣꯃꯩ ꯁꯛꯊꯤꯕ, ꯅꯪ ꯂꯥꯛꯑꯕ꯭ꯔꯥ?" ꯇꯣꯃꯩꯅ, "ꯂꯥꯛꯆꯔꯤ ꯏꯌꯥꯝꯕ ꯁꯛ ꯐꯖꯕ." "ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯇꯧꯗ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈꯤꯗꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯄꯁꯤꯗꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" "ꯍꯣ ꯏꯌꯥꯝꯕ ꯁꯛ ꯐꯖꯕ, ꯅꯨꯄꯤꯅ ꯉꯥꯎꯅꯕ ꯍꯥꯏꯕꯅꯤꯗ." "ꯑꯣ, ꯑꯗꯨ ꯍꯥꯏꯕ꯭ꯔꯥ?" "ꯇꯣꯃꯩ, ꯑꯩꯁꯦ ꯅꯨꯄꯤꯅꯗꯤ ꯌꯥꯝ ꯉꯥꯎꯅꯕ ꯖꯥꯠꯅꯤ. ꯑꯗ ꯑꯩꯅ ꯅꯨꯄꯤꯁꯤꯡꯁꯦ ꯑꯄꯥꯝꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯕ ꯇꯧꯔꯤꯁꯦ." "ꯊꯦꯡꯅꯔꯣꯏ. ꯀꯥꯏꯗꯒꯤ ꯊꯦꯡꯅꯅꯤꯒꯦ? ꯃꯤꯒꯤ ꯑꯗꯨꯛ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯕꯨ ꯃꯥꯅ ꯃꯃꯤꯠ ꯈꯨꯏ ꯈꯔ ꯍꯥꯏ, ꯅꯥꯇꯣꯟ ꯇꯨꯝꯕ ꯋꯥꯠꯂꯤ ꯈꯔ ꯍꯥꯏ, ꯃꯁꯝ ꯌꯥꯝꯕ ꯋꯥꯠꯂꯤ ꯈꯔ ꯍꯥꯏ ꯇꯧꯗꯨꯅ ꯂꯩꯔꯦ. ꯑꯗꯨꯗꯗꯤ ꯀꯥꯏꯗꯒꯤ ꯊꯦꯡꯅꯅꯤꯒꯦ? ꯃꯤ ꯍꯥꯏꯁꯤꯗꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ. ꯅꯪ ꯑꯃꯅꯦ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ." "ꯍꯥꯏ ꯇꯣꯃꯩ ꯍꯥꯏꯕ ꯎꯇꯦꯟ ꯃꯥꯟꯕ, ꯀꯩꯅꯣ ꯅꯪꯅ ꯃꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ?" "ꯏꯌꯥꯝꯕꯅ ꯄꯥꯝꯖꯕ, ꯊꯋꯥꯏꯅ ꯈꯣꯏꯗꯥꯕꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕꯤ ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯈꯤꯅꯤ ꯍꯥꯏꯕꯅꯤꯗ." "ꯑꯣ, ꯑꯗꯨ ꯍꯥꯏꯕ꯭ꯔꯥ?" "ꯇꯣꯃꯩ, ꯅꯪꯁꯦ ꯅꯁꯛ ꯈꯔ ꯊꯤꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯁꯦꯡꯕ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯉꯤꯅꯦ. ꯐꯔꯦ ꯇꯣꯃꯩ, ꯅꯪ ꯁꯤꯡꯗꯨ ꯈꯥꯏꯕ ꯂꯣꯏꯁꯤꯜꯂꯨ. ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯅꯕ ꯍꯩ ꯔꯥ ꯈꯔ ꯁꯦꯝꯂꯛꯑꯣ. ꯐꯒꯅꯤ ꯁꯅꯥ ꯏꯕꯨꯡꯉꯣ." "ꯍꯥꯏ, ꯃꯤꯡꯒꯧꯗꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯇꯣꯃꯩ." "ꯁꯨꯝ ꯀꯧꯕꯅꯤꯗ ꯏꯌꯥꯝꯕ. ꯃꯁꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯊꯕꯛꯇꯤ ꯑꯣꯀꯥꯛ ꯁꯨꯅꯤꯡꯗꯕ ꯖꯥꯠꯅꯤ. ꯃꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯦꯝꯅꯕ ꯍꯩꯔꯤꯕ, ꯅꯨꯡꯁꯤꯗꯕꯅ." ꯇꯣꯃꯩꯗꯨ ꯃꯊꯟꯇ ꯑꯁꯤ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯁꯣꯝꯗ ꯁꯛꯍꯦꯟꯒꯤ ꯃꯔꯨꯞ ꯊꯣꯏꯕꯒ ꯉꯧꯕꯒꯅ ꯁꯛꯍꯦꯟꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯊꯣꯏꯕꯅ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯛꯍꯦꯟꯗꯨꯕꯨ ꯀꯩꯗꯧꯔꯤꯖꯥꯠꯅꯣ? ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ?" ꯉꯧꯕꯅ, "ꯃꯌꯨꯝꯗꯃꯛꯀꯤ ꯁꯦꯝꯂꯝꯈꯤꯅꯤ. ꯃꯁꯝ ꯃꯅꯥ ꯁꯦꯝꯗꯨꯅ ꯃꯐꯤ ꯐꯖꯕ ꯈꯟꯗꯨꯅ ꯂꯩꯔꯝꯈꯤꯅꯤ. ꯏꯇꯥꯎ ꯁꯛꯍꯦꯟꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯅꯄꯜ ꯌꯥꯝ ꯀꯥꯏꯀꯣ? ꯑꯗꯨ ꯏꯇꯥꯎ ꯁꯛꯍꯦꯟꯁꯦ ꯐꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯑꯃꯣꯝ ꯁꯨꯝ ꯃꯥꯟꯖꯤꯜꯂꯛꯑꯦꯗ." "ꯍꯥꯏꯒꯃꯗꯅ ꯏꯇꯥꯎ ꯁꯛꯍꯦꯟꯁꯦ ꯑꯃꯣꯝ ꯌꯥꯝ ꯃꯥꯟꯖꯜꯂꯛꯑꯦ. ꯍꯥꯏꯅꯅꯤꯡꯉꯥꯏ ꯂꯥꯛꯄ ꯂꯥꯛꯑꯦꯗꯣ." "ꯍꯩꯃ, ꯀꯩꯅꯣ ꯃꯥꯅ ꯌꯦꯝꯄꯥꯛꯀ ꯇꯨꯞꯇꯨꯅ ꯂꯥꯛꯂꯤꯁꯤꯕꯣ?" ꯁꯛꯍꯦꯟ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃ ꯁꯦꯠꯇꯨꯅ ꯌꯦꯝꯄꯥꯛ ꯑꯃ ꯇꯨꯞꯇꯨꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯧꯕꯅ, "ꯀꯩꯅꯣ ꯏꯇꯥꯎ, ꯌꯦꯝꯄꯥꯛꯀ ꯇꯨꯞꯇꯨꯅ ꯂꯥꯛꯏꯁꯤꯕꯣ?" ꯁꯛꯍꯦꯟꯅ, "ꯀꯩꯅꯣ, ꯑꯩꯒꯤ ꯉꯧꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯀꯨꯆꯨꯁꯦ ꯃꯨꯁꯤꯅꯤ ꯍꯥꯏꯅ ꯇꯨꯞꯂꯤꯅꯤ." ꯉꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯁ, ꯑꯉꯛꯄꯅꯤ ꯏꯇꯥꯎ ꯅꯪꯁꯤꯁꯨ. ꯅꯨꯄꯤꯗꯧꯅ ꯌꯥꯝꯅ ꯇꯧꯏ ꯅꯪꯁꯦ. ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯍꯩꯀꯛ ꯃꯥꯟꯕ? ꯁꯛꯇꯥꯗꯨꯒ ꯃꯤꯡꯗꯥꯗꯨꯒ ꯉꯧꯁꯨ ꯉꯧꯗꯅ ꯉꯧꯕ ꯒꯥꯏꯅ." "ꯍꯦꯔꯥ ꯏꯇꯥꯎ, ꯑꯗꯨꯗꯤ ꯍꯥꯏꯅꯨ. ꯑꯩꯁꯦ ꯃꯨꯖꯔꯕꯁꯨ ꯃꯇꯧꯗꯤ ꯌꯥꯝ ꯂꯩꯕꯅꯤꯗ."
ꯊꯣꯏꯕꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯏ ꯁꯔꯨꯛ ꯂꯥꯛꯑꯣ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜꯗꯨꯗ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯁꯤ ꯑꯍꯨꯝꯗꯣ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯔꯤ ꯇꯧꯔꯤ ꯊꯣꯏꯕꯅ ꯏꯇꯥꯎꯑꯅꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯤ ꯏꯅꯦ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯉꯧꯕꯅ ꯈꯨꯝꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯆꯥꯔꯒꯨꯝꯁꯤ ꯄꯨꯛꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ ꯆꯥꯗ꯭ꯔꯁꯨ ꯁꯨꯝ ꯆꯠꯂꯨꯁꯤꯃꯤ ꯊꯣꯏꯅꯨ ꯍꯣꯏꯗꯣ ꯄꯣꯠꯐꯝ ꯃꯅꯥꯛꯀꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨ ꯁꯨꯝ ꯌꯦꯡꯉꯨꯁꯦꯅ ꯇꯧꯕꯅꯤ ꯊꯣꯏꯕꯒꯤ ꯋꯥꯐꯝꯗꯨꯗ ꯁꯛꯍꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯟꯗ꯭ꯔꯣ ꯏꯇꯥꯎ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯂꯩꯁꯥꯕꯤ ꯁꯛꯊꯤꯕꯤꯁꯤꯡꯗꯨ ꯌꯦꯡꯂꯒ ꯊꯣꯏꯕꯅ ꯊꯤꯗꯕꯅꯤ ꯅꯪꯁꯨ ꯏꯇꯥꯎ ꯄꯪꯉꯥꯏꯗ ꯍꯥꯏꯖꯤꯜꯂꯦ ꯊꯤꯔꯝꯃꯣꯏ ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤꯗꯨꯗꯤ ꯃꯁꯛꯇꯣ ꯊꯤꯃꯟꯗꯅ ꯑꯉꯥꯡ ꯀꯞꯄ ꯊꯦꯝꯕꯗ ꯊꯣꯏꯅꯨ ꯂꯥꯛꯑꯦꯅ ꯊꯦꯝꯅꯩ ꯑꯉꯥꯡꯒꯁꯦ ꯀꯞꯂꯝꯕꯗꯒꯤ ꯊꯣꯏꯅꯨꯒꯤ ꯃꯤꯡ ꯄꯟꯕꯗꯅ ꯆꯞ ꯂꯦꯞꯄꯤꯌꯦ ꯑꯗꯩꯗꯤ ꯏꯇꯥꯎ ꯑꯩ ꯏ ꯀꯥꯔꯛꯂꯅꯤ ꯉꯧꯕꯅ ꯏꯇꯥꯎ ꯁꯛꯍꯦꯟ ꯅꯪꯁꯤꯅꯅꯦ ꯃꯤ ꯁꯤꯊꯗꯅꯗ ꯂꯩ ꯑꯗꯨꯕꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯌꯦꯡꯋꯥꯏ ꯏꯇꯥꯎꯒꯤ ꯇꯥꯂꯣꯏꯗꯣ ꯀꯌꯥꯝ ꯐꯖꯩ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯇꯥꯂꯣꯏꯗꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯐꯖꯕꯤ ꯑꯃ ꯊꯤꯒꯅꯤ ꯈꯪꯉꯕ ꯅꯣꯏꯒꯤ ꯅꯨꯄꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯁꯛꯊꯤꯕꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯊꯣꯏꯕꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯌꯣꯡ ꯃꯥꯟꯕꯤ ꯑꯃ ꯐꯪꯖꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯃꯇꯥꯎ ꯑꯍꯨꯝꯗꯣ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ ꯁꯛꯍꯦꯟꯅ ꯀꯩꯅꯣ ꯑꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯉꯧꯕꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅꯤ ꯀꯩꯅꯣ ꯅꯪ ꯑꯁꯤꯐꯥꯎ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯣ ꯍꯥ ꯀꯩꯅꯣ ꯃꯁꯛꯁꯤꯕꯨ ꯌꯣꯡꯗꯣ ꯃꯥꯜꯂꯤꯅꯦ ꯁꯦꯠꯂꯦ ꯆꯥꯔꯤꯕ ꯐꯤꯖꯣꯜꯁꯤꯒ ꯃꯁꯝ ꯃꯅꯥꯁꯤꯒ ꯃꯀꯣꯏꯁꯤꯁꯨ ꯃꯁꯝꯁꯤꯒ ꯃꯥꯟꯅꯅ ꯁꯥꯡꯂꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯁꯥ ꯏꯄꯥꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯆꯥ ꯑꯊꯛꯀ ꯌꯥꯎꯔꯕꯗꯤ ꯈꯤꯇ ꯄꯤꯕꯤꯔꯝꯃꯨ ꯊꯣꯏꯕꯅ ꯏꯄꯥꯒꯨꯝꯂꯕ ꯅꯆꯥꯗꯤ ꯆꯥꯅ ꯊꯛꯅꯕꯗꯤ ꯌꯥꯎꯖꯗ꯭ꯔꯤ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯍꯥꯏꯔꯤꯉꯩ ꯉꯧꯕꯅ ꯃꯥꯅ ꯄꯨꯖꯔꯛꯄ ꯍꯩꯔꯥ ꯈꯔ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯏꯄꯥꯒꯨꯝꯂꯕ ꯌꯥꯝꯗꯤ ꯌꯥꯝꯖꯗ꯭ꯔꯤ ꯃꯁꯤꯅ ꯏꯄꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ꯭ꯔ ꯌꯦꯡꯕꯤꯌꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯒꯤ ꯃꯀꯣꯛꯇ ꯍꯦꯛ ꯅꯥꯟꯊꯒꯦ ꯇꯧꯕꯒ ꯁꯛꯍꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯦꯡꯂꯒꯅ ꯑꯩꯉꯣꯟꯗ ꯅꯈꯨꯠ ꯑꯃꯣꯠꯄꯗꯨꯅ ꯑꯩꯅꯗꯦ ꯉꯧꯕꯅ ꯏꯇꯥꯎ ꯀꯩꯅꯣ ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯏꯆꯥꯕꯨ ꯏꯄꯥꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯒꯦ ꯇꯧꯕꯅꯤꯅꯦ ꯑꯄꯪꯕ ꯅꯪꯕꯣ ꯑꯩ ꯑꯗꯣꯝꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜꯗꯣ ꯄꯥꯝꯖꯗꯦ ꯅꯪꯒꯤ ꯑꯃꯣꯠꯄ ꯅꯈꯨꯠ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯍꯩꯅꯖꯗꯦ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯇꯨꯒ ꯌꯥꯝꯅ ꯍꯩꯅꯗꯦ ꯁꯣꯛꯄꯤꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯁꯛꯇꯥꯁꯤꯒ ꯌꯣꯡ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯕꯁꯦ ꯅꯥꯄꯜ ꯑꯗꯨ ꯀꯥꯕ ꯅꯪꯅ ꯅꯥꯄꯜ ꯀꯥꯔꯤꯕꯗꯣ ꯑꯩꯅ ꯊꯨꯗꯦꯛꯄ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯗꯕꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯗꯣ ꯃꯤꯑꯣꯏꯕ ꯅꯠꯇꯕ ꯌꯣꯡ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯑꯣꯏꯌꯨ ꯊꯣꯏꯕꯅ ꯁꯥꯎꯕꯤꯒꯅꯨ ꯏꯄꯥꯒꯨꯝꯂꯕ ꯃꯍꯥꯛ ꯑꯁꯦ ꯋꯥꯈꯜ ꯈꯔ ꯊꯦꯟꯕꯅꯤ ꯑꯗꯨꯅ ꯏꯄꯥꯅ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯜꯂꯒ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯅꯥꯄꯜꯅ ꯌꯣꯝꯂꯕ ꯇꯝꯕ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯂꯒꯅꯤ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯅ ꯏꯇꯥꯎ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯑꯍꯜꯁꯤꯗ ꯍꯥꯏꯔꯨꯔꯤꯕ ꯏꯇꯥꯎ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯀꯔꯝꯅ ꯃꯤꯒ ꯌꯣꯡꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯅꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯂꯥꯏꯅꯤꯡꯕꯅꯤ ꯉꯧꯕꯅ ꯏꯇꯥꯎ ꯌꯥꯝꯅ ꯇꯦꯡꯈꯠ ꯂꯩꯈꯠꯄꯁꯨ ꯐꯠꯇꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯍꯜ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯁꯤ ꯂꯥꯎ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯤ ꯏꯇꯥꯎ ꯃꯥꯒꯨꯝꯕ ꯋꯥꯈꯜ ꯆꯣꯏꯔꯕꯁꯤꯅ ꯍꯥꯏꯔꯒ ꯅꯣꯏꯅꯗꯤ ꯌꯥꯎꯀꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯅꯦ ꯆꯤꯡꯗꯣꯜꯗ ꯀꯥꯔꯒ ꯊꯔꯣ ꯑꯣꯟꯊꯖꯔꯛꯂꯒꯦ ꯉꯧꯕꯅ ꯅꯥꯇꯩ ꯆꯥꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯦꯍꯦ ꯅꯪꯁꯦ ꯑꯩꯈꯣꯏꯅꯗꯤ ꯅꯪꯒꯤ ꯋꯥꯕꯤꯔꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯀꯔꯤꯝꯀ ꯊꯩꯅꯔꯒ ꯂꯩꯔꯤ ꯊꯣꯏꯕꯅ ꯐꯔꯤ ꯏꯇꯥꯎ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯇꯣꯛꯂꯁꯤ ꯑꯗꯨꯕꯨ ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯈꯤꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯛꯍꯦꯟꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟꯗꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯛꯂꯝꯃꯤ ꯁꯛꯍꯦꯟꯅ ꯑꯣꯖꯥ ꯃꯥꯏꯕ ꯏꯃꯥꯒꯤꯁꯤꯕꯨ ꯃꯥꯏꯕ ꯂꯝꯌꯥꯟꯕꯅ ꯅꯪꯒꯤ ꯄꯂꯦꯝꯒꯤꯁꯦ ꯏꯗ ꯅꯥꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯉꯜꯂꯤꯉꯩ ꯈꯪꯍꯧꯕ ꯌꯥꯝꯅ ꯐꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯤꯜꯂꯝꯒꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ ꯑꯣꯖꯥ
ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯒꯦ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯁꯤ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯄꯥꯝꯕꯤ ꯑꯃ ꯋꯥꯠꯂꯤ ꯃꯗꯨ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯊꯤꯔꯨꯕ ꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯄꯥꯝꯕꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯣꯔꯥꯔꯦꯟ ꯏꯄꯥꯒꯤ ꯈꯨꯕꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯑꯃ ꯁꯥꯠꯄꯅꯤ ꯂꯩ ꯑꯗꯨ ꯁꯅꯥ ꯃꯆꯨ ꯑꯣꯏꯅ ꯁꯥꯠꯄꯅꯤ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯁꯥꯠꯇꯦ ꯁꯨꯞꯅꯇꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯁꯥꯠꯄꯅꯤ ꯃꯗꯨꯕꯨ ꯍꯦꯛꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯍꯤꯗꯥꯛ ꯁꯦꯝꯕ ꯌꯥꯔꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯇꯣꯃꯩꯕꯨ ꯊꯥꯗꯨꯅ ꯍꯦꯛꯍꯟꯖꯔꯨꯔꯒꯦ ꯌꯥꯗꯦ ꯅꯨꯄꯥ ꯃꯆꯥ ꯃꯤꯇꯣꯞꯇ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯍꯟꯕ ꯌꯥꯗꯦ ꯁꯨꯞꯅꯇꯒꯤ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇ꯭ꯔꯒ ꯏ ꯃꯔꯤꯅ ꯍꯦꯛꯀꯗꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯥꯛꯂꯤꯕ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯩ ꯑꯗꯨ ꯍꯦꯛꯂꯨꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯣꯖꯥꯃꯨꯛ ꯌꯧꯈ꯭ꯔꯒꯦꯀꯣ ꯑꯣꯖꯥ ꯌꯥꯝꯗꯤ ꯌꯥꯝꯖꯗ꯭ꯔꯦ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃꯁꯤ ꯄꯥꯏꯁꯤꯟꯕꯤꯈꯣ ꯑꯁꯤ ꯍꯥꯏꯅ ꯂꯥꯇꯣꯟ ꯑꯃꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃ ꯍꯥꯞꯇꯨꯅ ꯑꯃꯥꯏꯕ ꯂꯝꯌꯥꯟꯕꯗ ꯑꯋꯥꯃꯟ ꯑꯣꯏꯅ ꯀꯠꯆꯔꯝꯃꯤ ꯑꯁꯨꯝ ꯍꯧꯈꯤ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯗꯤ ꯌꯥꯡꯅ ꯆꯠꯈꯤꯕꯅ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ ꯇꯣꯃꯩꯅ ꯏꯌꯥꯝꯕꯅ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯆꯥꯅꯅꯕ ꯍꯩꯔꯥ ꯈꯔ ꯐꯤ ꯑꯁꯤꯗ ꯌꯣꯝꯂꯕꯅꯤ ꯃꯁꯤ ꯄꯨꯕꯤꯈ꯭ꯔꯣ ꯀꯗꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯀꯩꯁꯨꯝ ꯌꯥꯝꯗꯕꯅꯤꯗ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪ ꯏꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨ ꯑꯩ ꯆꯠꯂꯦꯀꯣ ꯇꯣꯃꯩ ꯑꯁꯤ ꯍꯥꯏꯅ ꯁꯛꯍꯦꯟ ꯁꯣꯔꯥꯔꯦꯟ ꯏꯄꯥꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯋꯥꯔꯛꯂꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ ꯋꯥꯕꯅ ꯏꯁꯥꯁꯦ ꯁꯤꯒꯗꯧꯔꯤ ꯎꯈꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯁꯛꯍꯦꯟꯅ ꯄꯣꯊꯥꯔꯤꯉꯩ ꯈꯣꯏꯊꯨꯝꯂꯕ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯣ ꯁꯛ ꯐꯖꯕ ꯏꯕꯨꯡ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕ ꯁꯛ ꯎꯗꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯤꯔꯣ ꯂꯥꯏꯔꯣ ꯍꯣ ꯑꯩꯕꯨꯔꯣ ꯃꯐꯝꯁꯤꯒꯤ ꯌꯣꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯌꯣꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯍꯥꯏꯕ ꯀꯩꯅꯣ ꯌꯣꯡꯅꯕꯨ ꯃꯤꯔꯣꯜ ꯊꯣꯛꯄ꯭ꯔꯣ ꯊꯣꯛꯑꯦ ꯑꯩꯅ ꯌꯣꯡ ꯑꯣꯏꯖꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯣꯜꯗꯤ ꯉꯥꯡꯕ ꯉꯝꯃꯤ ꯍꯩ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥ ꯊꯣꯛꯂꯛꯎ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯌꯣꯡꯅꯕꯨ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯋꯥ ꯉꯥꯡꯕ ꯉꯝꯒꯅꯤ ꯍꯩꯃꯥ ꯃꯁꯤ ꯄꯥꯈꯪꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯣꯏꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯣꯡ ꯅꯨꯄꯤ ꯑꯗꯨ ꯎꯁꯥ ꯑꯃꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯝꯃꯤ ꯎꯔꯦ ꯁꯛꯍꯦꯟꯁꯨ ꯄꯤꯁꯛ ꯄꯤꯛꯄꯤ ꯃꯃꯤꯠ ꯏꯂꯥꯎ ꯂꯥꯎꯕꯤ ꯃꯇꯨ ꯆꯨꯝ ꯄꯥꯟꯕꯤ ꯌꯣꯡ ꯑꯃ ꯎꯁꯥꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯉꯣꯟꯗ ꯏꯀꯥꯏꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯂꯦꯞꯂꯤꯕꯗꯨ ꯀꯔꯤꯅꯣ ꯇꯁꯦꯡꯅ ꯅꯪꯂꯣ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯂꯤꯕꯗꯣ ꯃꯥꯅꯦ ꯏꯕꯨꯡꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯤꯕꯅꯣ ꯑꯩ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯂꯩ ꯑꯃ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯏꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯈꯨꯕꯝ ꯃꯅꯥꯛꯇ ꯁꯥꯠꯄ ꯂꯩ ꯑꯗꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯅꯣ ꯃꯐꯝꯁꯤꯗ ꯁꯨꯞꯅꯇꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯩꯗꯤ ꯏꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯈꯨꯕꯝ ꯃꯅꯥꯛꯇ ꯁꯥꯠꯄ ꯂꯩ ꯑꯗꯨ ꯈꯛꯇꯅꯤ ꯂꯥꯛꯑꯣ ꯑꯩ ꯃꯐꯝ ꯈꯪꯉꯤ ꯍꯦꯛꯂꯨꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯣꯏ ꯇꯝꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯆꯤ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯃꯐꯝꯁꯤꯗ ꯂꯩ ꯑꯃ ꯍꯦꯛꯄ ꯂꯥꯛꯆꯕꯅꯤ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯇꯦꯡ ꯇꯧꯍꯟꯗꯨꯅ ꯂꯩ ꯑꯗꯨ ꯍꯦꯛꯂꯨꯔꯣ ꯐꯒꯅꯤ ꯌꯣꯡ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯁꯛꯍꯦꯟ ꯑꯃꯗꯤ ꯌꯣꯡ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯣꯔꯥꯔꯦꯟ ꯏꯄꯥꯒꯤ ꯈꯨꯕꯝ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡ ꯑꯩ ꯏꯕꯨꯡꯒꯤ ꯇꯨꯡ ꯏꯟꯕꯁꯤ ꯋꯥꯔꯤ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯏꯕꯨꯡꯒꯤ ꯂꯦꯡꯕꯥꯟꯗꯨꯗ ꯇꯣꯡꯍꯟꯕꯤꯌꯨ ꯑꯗꯨꯝ ꯆꯠꯂꯣ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯅꯪ ꯋꯥꯔꯁꯨ ꯂꯩꯖꯍꯧꯔꯣ ꯑꯩ ꯑꯗꯨꯝ ꯏꯊꯟꯗ ꯆꯠꯀꯦ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯗꯕ ꯑꯗꯨꯏꯗꯤ ꯍꯣꯏ ꯆꯣꯡꯁꯤꯜꯂꯛꯀꯅꯨꯅꯤ ꯌꯣꯡ ꯅꯪꯕꯣ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯐꯤꯒꯁꯦ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ ꯌꯣꯡ ꯅꯪꯕꯨ ꯆꯣꯡꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯃꯤ ꯌꯣꯡ ꯑꯗꯨꯅ ꯅꯝꯗꯅ ꯁꯛꯍꯦꯟꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯉꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜꯒꯁꯦ ꯂꯣꯏꯅ ꯁꯂꯥꯛꯆꯔꯤ ꯃꯁꯤꯒꯤ ꯌꯣꯡ ꯑꯁꯤꯅ ꯆꯣꯡꯁꯤꯜꯂꯛꯄꯁꯤꯗ ꯏꯕꯨꯡ ꯍꯤꯛ ꯐꯥꯕꯤꯒꯦ ꯂꯦꯡꯒꯅꯨ ꯐꯔꯛꯀꯅꯨ ꯑꯩ ꯍꯤꯛꯀ ꯂꯩꯖꯗꯦ ꯍꯣꯏ ꯇꯧꯔꯛꯀꯅꯨ ꯃꯤ ꯑꯩꯒꯤ ꯁꯝꯗ ꯄꯥꯏꯔꯛꯀꯅꯨ ꯃꯤ ꯌꯣꯡ ꯅꯪꯕꯣ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯜꯂꯒ ꯊꯦꯡꯅꯔꯤꯕ ꯌꯣꯡꯅꯣ ꯁꯤꯕꯣ ꯍꯣ ꯂꯥꯏꯕꯛꯇ ꯊꯦꯡꯅꯧ ꯇꯝꯃꯝꯃꯒꯤ ꯊꯦꯡꯅꯔꯤꯕ ꯁꯦ ꯂꯦꯡꯒꯅꯨꯁꯦ ꯍꯤꯛꯀꯥꯏꯒꯦ ꯍꯦꯛ ꯂꯦꯡꯉꯛꯄꯗ ꯀꯣꯛꯁꯤ ꯆꯥꯅꯤ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯅ ꯁꯛꯍꯦꯟꯒꯤ ꯃꯀꯣꯛꯇꯨꯗ ꯍꯤꯛꯀꯥꯏꯔꯤꯅꯦ ꯍꯥꯏꯅ ꯀꯥꯏꯕꯤꯔꯤ
ꯁꯛꯍꯦꯟꯗꯤ ꯍꯩꯅꯗꯕꯅꯁꯨ ꯂꯣꯏꯔꯦ ꯃꯍꯥꯛ ꯌꯣꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯁꯨ ꯀꯤꯔꯤ ꯑꯃꯨꯛ ꯈꯣꯜꯂꯛꯂꯕꯗꯤ ꯍꯥꯏꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯤ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯛꯄꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯅꯪꯗꯤ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯈꯣꯠꯄꯗꯣ ꯂꯦꯞꯄꯨ ꯍꯣ ꯂꯦꯞꯄꯒꯦ ꯌꯣꯡ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯕꯨꯡ ꯇꯨ ꯑꯥꯗ ꯃꯇꯤꯛ ꯃꯉꯥꯜ ꯅꯥꯏꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯂꯩꯁꯦ ꯏꯕꯨꯡꯅ ꯊꯤꯔꯛꯄ ꯂꯩ ꯑꯗꯨꯅꯤ ꯎꯏ ꯈꯪꯉꯤꯅꯦ ꯃꯁꯤ ꯌꯣꯡꯁꯤ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯩꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯁꯛꯍꯦꯟꯅ ꯂꯩ ꯑꯗꯨ ꯍꯦꯛꯂꯒ ꯃꯥꯒꯤ ꯂꯩ ꯍꯥꯞꯅꯕ ꯄꯣꯂꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯌꯣꯡ ꯅꯨꯄꯤ ꯑꯃꯗꯤ ꯁꯛꯍꯦꯟ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯁꯥꯏ ꯌꯣꯡ ꯅꯨꯄꯤꯒ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯔꯝꯃꯤ ꯇꯝꯕ ꯂꯩ ꯑꯗꯨ ꯍꯦꯛꯂꯛꯂꯕ꯭ꯔꯥ ꯍꯦꯛꯆꯔꯛꯂꯦ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯦꯡꯗꯒꯤ ꯂꯩ ꯑꯁꯤꯒꯤ ꯁꯥꯠꯐꯝꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯖꯔꯤ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯁꯛꯍꯦꯟ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯒ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯈꯣ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯒꯦ ꯀꯩꯒꯤꯅꯣ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯂꯒ ꯍꯣꯔꯦꯟ ꯅꯪ ꯑꯃꯨꯛ ꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤ ꯈꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩ ꯌꯨꯝꯗ ꯍꯟꯗꯧꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯂꯝꯕꯤ ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯏ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯇꯣꯏꯅꯣ ꯅꯪꯒꯤ ꯂꯩꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧ ꯉꯝꯃꯣꯏ ꯑꯩꯗꯤ ꯏꯕꯨꯡꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯤ ꯑꯩꯕꯨ ꯏꯕꯨꯡꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯅꯆꯥ ꯏꯕꯨ ꯁꯤꯟꯅꯕꯤꯌꯨ ꯑꯩ ꯏꯕꯨꯡꯒꯤ ꯇꯨꯡ ꯏꯟꯖꯈ꯭ꯔꯒꯦ ꯇꯝꯕ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯌꯣꯡꯒ ꯄꯨꯟꯁꯤꯜꯂꯦ ꯄꯨꯟꯁꯦꯝꯒꯅꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗ ꯑꯣꯏꯊꯣꯛꯄ ꯑꯣꯏꯊꯣꯛꯇꯕꯒꯤ ꯋꯥꯗꯨꯗꯤ ꯊꯝꯈ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯌꯣꯡ ꯃꯌꯥꯝꯗ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯥꯗ ꯌꯩꯐꯧ ꯐꯧꯗꯨꯅ ꯊꯝꯒꯅꯤ ꯁꯛꯍꯦꯟ ꯑꯗꯨ ꯌꯣꯡ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯦ ꯌꯣꯡ ꯅꯤꯡꯊꯧꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯀꯔꯤ ꯈꯜꯂꯤ ꯇꯝꯕ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯨꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯄꯨꯖꯔꯒꯦ ꯁꯛꯍꯦꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯌꯣꯡ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯟ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯃꯆꯤꯟꯗꯁꯨ ꯎꯋꯥ ꯄꯪꯂꯥꯎꯗ ꯂꯥꯎꯏ ꯑꯁꯨꯝꯅ ꯁꯛꯍꯦꯟꯅ ꯌꯣꯡ ꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯣꯃꯩꯅ ꯏꯌꯥꯝꯕ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯌꯣꯡꯅꯣ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯒ ꯌꯣꯡ ꯑꯣꯏꯅ ꯄꯨꯔꯛꯂꯤꯁꯤꯕꯣ ꯇꯣꯃꯩ ꯇꯨꯃꯤꯟ ꯂꯩ ꯋꯥꯅ ꯋꯥꯕꯅꯤ ꯅꯪ ꯃꯔꯣꯜ ꯑꯃ ꯌꯣꯡ ꯂꯥ ꯁꯤꯗ ꯄꯥꯝꯕꯤꯒꯦ ꯂꯥ ꯑꯥꯏ ꯑꯩꯉꯣꯟꯗ ꯈꯤꯛꯏ ꯀꯥꯃꯩꯅꯦ ꯑꯁ ꯇꯣꯃꯩ ꯋꯥꯊꯤ ꯇꯧꯗꯨꯅ ꯂꯩꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯑꯃꯥꯏꯕ ꯂꯝꯌꯥꯟꯕꯕꯨ ꯀꯧꯔꯨꯁꯣ ꯃꯤꯅ ꯉꯥꯏꯍꯥꯛꯇ ꯌꯣꯡꯁꯤꯒ ꯁꯥꯟꯅꯒꯦ ꯇꯧꯔꯒ ꯌꯦꯠꯈ꯭ꯔꯕꯣꯅꯤ ꯏꯌꯥꯝꯕꯗꯣ ꯀꯧꯕꯤꯔꯨꯔꯣ ꯑꯩ ꯌꯣꯡꯁꯤ ꯑꯝꯇ ꯁꯥꯟꯅꯒꯦꯕ ꯍꯥꯏ ꯑꯩ ꯌꯥꯝ ꯋꯥꯔꯤꯕ ꯆꯥꯅꯤꯀꯣ ꯅꯪ ꯀꯣꯛ ꯆꯠꯂꯣ ꯍꯣꯏ ꯑꯩꯗꯤ ꯆꯠꯆꯔꯒꯦ ꯇꯣꯃꯩꯁꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯅꯆꯥ ꯍꯟꯖꯔꯛꯂꯦ ꯃꯦꯝꯇꯣꯟꯅ ꯍꯣ ꯐꯔꯦ ꯏꯆꯥ ꯋꯥꯔꯝꯅꯅꯤ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏ ꯉꯥꯏꯈꯣꯅꯦꯍꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯉꯤꯗꯨꯕꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅꯔ ꯀꯔꯤꯅꯣꯃ ꯇꯣꯡꯕꯒꯨꯝ ꯀꯩꯅꯣꯅꯦ ꯏꯃꯥ ꯌꯣꯡꯅꯤ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯌꯣꯡꯅꯣ ꯃꯤꯒ ꯈꯣꯠꯄ ꯇꯥꯔꯤꯅꯦ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯅꯣ ꯆꯠꯂꯣ ꯊꯝꯃꯨꯁꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯐꯝꯗꯨꯗ ꯏꯃꯥ ꯀꯩꯝ ꯇꯧꯔꯣꯏꯁꯦ ꯑꯩ ꯋꯥꯔꯦ ꯄꯣꯊꯥꯔꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯥꯏꯕꯁꯨ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯏꯃꯥ ꯂꯥꯌꯦꯡꯕ ꯍꯧꯔꯗꯕꯅꯤ ꯑꯩ ꯂꯥꯌꯦꯡꯕꯒ ꯂꯥꯏꯔꯤꯅꯦ ꯅꯪꯒꯤ ꯌꯣꯡꯗꯣ ꯃꯗꯨ ꯍꯥꯟꯅ ꯊꯥꯗꯣꯛꯈꯣꯀꯣ ꯏꯃꯥ ꯑꯩꯅ ꯂꯣꯏꯒꯦꯅ ꯄꯨꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟꯁꯨ ꯑꯃꯥꯏꯕ ꯂꯝꯌꯥꯟꯕꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯄꯗꯒꯤ ꯅꯥꯕ ꯐꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯅ ꯀꯩꯅꯣ ꯅꯪ ꯁꯦꯠꯂꯤꯗꯨꯕꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯤꯌꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯐꯤꯖꯣꯜ ꯑꯁꯦ ꯁꯦꯠꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯌꯣꯡ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯃꯆꯥ ꯑꯃ ꯏꯜꯂꯤ ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯃꯆꯥ ꯑꯃ ꯁꯦꯠꯇꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯎꯔꯨ ꯂꯩꯇꯨꯅ ꯌꯦꯡꯖꯔꯤ ꯃꯦꯝꯇꯣꯟꯅ ꯏꯃꯥꯒꯤ ꯁꯛꯍꯦꯟ ꯑꯩꯈꯣꯏꯒꯤ ꯌꯣꯡꯅꯥꯎ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩ ꯁꯤꯗ ꯂꯩꯌꯦ ꯏꯃꯥ ꯍꯩꯃꯥ ꯑꯩꯅꯗꯤ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯌꯣꯡꯅꯥꯎꯁꯦ ꯑꯩꯅ ꯂꯩꯕꯤꯕ ꯐꯤ ꯐꯅꯦꯛ ꯁꯦꯠꯄꯁꯤꯗꯤ ꯌꯥꯝ ꯄꯛꯆꯈ꯭ꯔꯦ ꯁꯛꯍꯦꯟꯒꯤ ꯑꯄꯣꯛꯄꯤꯅꯗꯤ ꯌꯣꯡ ꯅꯨꯄꯤ ꯑꯁꯤ ꯃꯃꯧꯅꯤ ꯈꯪꯖꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯌꯣꯡ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯣꯡꯅꯥꯎ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯃꯤ ꯌꯣꯡ ꯅꯨꯄꯤ ꯑꯗꯨ
ꯃꯥꯒꯤ ꯌꯣꯡꯒꯤ ꯑꯣꯏꯕ ꯃꯔꯣꯜꯗ ꯈꯣꯡꯉꯤ ꯑꯗꯨꯒ ꯃꯀꯣꯛꯇꯒꯁꯨ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯂꯤ ꯑꯁꯦꯡꯕꯗꯤ ꯌꯣꯡ ꯅꯨꯄꯤ ꯑꯁꯤ ꯁꯛꯍꯦꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯤꯔꯣꯜ ꯊꯣꯛꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯁꯛꯍꯦꯟꯒꯤ ꯃꯃꯥꯅꯗꯤ ꯌꯣꯡ ꯅꯨꯄꯤ ꯑꯁꯤ ꯃꯆꯥꯅ ꯁꯨꯝ ꯂꯣꯏꯅꯕ ꯄꯨꯔꯛꯂꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯁꯛꯍꯦꯟ ꯃꯥꯅꯁꯨ ꯃꯃꯥꯗ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯍꯥꯏꯔꯝꯗꯦ ꯏꯃꯥ ꯑꯩ ꯏꯇꯥꯎ ꯊꯣꯏꯕꯒ ꯏꯇꯥꯎ ꯉꯧꯕꯒ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯍꯣꯏ ꯎꯅꯖꯔꯨꯔꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯌꯣꯡꯅꯥꯎꯁꯦ ꯃꯄꯥꯟꯗ ꯊꯥꯗꯣꯛꯀꯅꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ ꯏꯃꯥ ꯊꯥꯗꯣꯛꯏꯗ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯁꯛꯍꯦꯟ ꯑꯗꯨ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕ ꯑꯃꯗꯤ ꯉꯧꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯧꯕꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯌꯦꯝꯄꯥꯛꯀ ꯇꯨꯞꯇꯕꯤ ꯂꯥꯛꯂꯤꯁꯤꯕꯣ ꯀꯨꯆꯨꯒꯗꯨ ꯃꯨꯖꯈꯤꯁꯅꯤꯀꯣ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯀꯣꯛ ꯁꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯁꯛꯍꯦꯟꯅ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯇꯥꯎ ꯑꯅꯤꯗ ꯇꯝꯂꯝꯃꯤ ꯊꯣꯏꯕꯅ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯗ ꯅꯪ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯕ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯉꯧꯕꯅ ꯑꯗꯣ ꯅꯈꯣꯏ ꯏꯃꯥꯍꯣꯏꯗꯤ ꯌꯣꯡꯗꯣ ꯅꯪꯒꯤ ꯇꯥꯂꯣꯏꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯥꯗ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯤꯕꯅꯤ ꯏꯃꯥꯅꯗꯤ ꯌꯣꯡ ꯑꯗꯣ ꯃꯃꯧꯅꯦ ꯍꯥꯏꯕ ꯈꯪꯗꯦ ꯆꯨꯝꯅ ꯁꯨꯝ ꯌꯨꯝꯗ ꯂꯣꯏꯅꯅꯕ ꯄꯨꯔꯛꯄꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯉꯧꯕꯅ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛꯄꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯕꯅ ꯐꯒꯗ꯭ꯔꯥ ꯊꯣꯏꯕꯅ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯍꯧꯒꯗꯕ ꯃꯇꯝꯗꯗꯤ ꯍꯥꯏꯍꯧꯗꯅ ꯍꯧꯖꯤꯛꯄꯨ ꯁꯛꯍꯦꯟꯅ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯊꯣꯛꯍꯟꯖꯕꯅꯤ ꯏꯇꯥꯎ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯅꯪꯒꯤ ꯌꯣꯡ ꯅꯨꯄꯤꯗꯣ ꯃꯔꯣꯜ ꯊꯣꯛꯑꯦ ꯍꯥꯏꯔꯤꯗꯨꯕꯨ ꯅꯈꯣꯏ ꯏꯃꯥꯗꯗꯤ ꯃꯥꯅ ꯄꯥꯎꯒ ꯇꯝꯗ꯭ꯔꯣ ꯌꯣꯡ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯈꯛ ꯋꯥ ꯉꯥꯡꯕ ꯉꯝꯃꯤ ꯑꯇꯣꯞꯄ ꯃꯤꯁꯛꯇꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯑꯉꯛꯄꯅꯤ ꯑꯗꯨꯃꯁꯨ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯣꯡꯃ ꯑꯩꯒ ꯏꯇꯥꯎ ꯊꯣꯏꯕꯒ ꯀꯣꯏꯊꯣꯔꯛꯀꯦ ꯅꯣꯏꯗ ꯅꯪꯒꯤ ꯌꯣꯡ ꯅꯨꯄꯤꯗꯣ ꯌꯦꯡꯕ ꯑꯣꯏꯅ ꯍꯣꯏ ꯀꯣꯏꯊꯣꯔꯛꯑꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯁꯛꯍꯦꯟꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯝꯄꯥꯛ ꯑꯃꯗ ꯑꯉꯥꯡꯁꯤꯡꯅ ꯑꯣꯝꯆꯤꯜꯂꯒ ꯂꯥꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯣꯝꯆꯤꯜꯂꯒ ꯌꯦꯡꯂꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯃꯥꯁꯨ ꯑꯉꯥꯡꯁꯤꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯎꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯌꯣꯡ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯂꯝ ꯈꯔ ꯍꯦꯟꯕ ꯑꯉꯥꯡ ꯑꯃꯅ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯅ ꯊꯥꯕꯤꯔꯤ ꯁꯛꯍꯦꯟꯅ ꯍꯦ ꯇꯧꯅꯨꯅꯦ ꯅꯣꯏꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯆꯠꯂꯣ ꯍꯟꯗꯣꯛꯑꯣ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯌꯣꯡꯁꯦ ꯆꯩꯅ ꯀꯜꯂꯣ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯑꯣꯏꯅ ꯊꯣꯝꯒꯦ ꯍꯣꯏ ꯑꯉꯥꯡꯁꯥ ꯅꯣꯏ ꯑꯣꯏꯅ ꯑꯩꯅ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯈꯠꯄꯤꯗꯨꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯦꯝꯇꯣꯟꯅ ꯍꯩꯃꯥ ꯑꯩꯅꯗꯤ ꯈꯣꯏꯌꯧꯅꯥꯎꯁꯦ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯔꯤꯅꯤ ꯀꯔꯤꯅꯣ ꯃꯁꯥꯁꯤ ꯏꯒ ꯊꯣꯛꯂꯤꯁꯤꯕꯣ ꯏꯃꯥ ꯂꯝꯄꯥꯛꯇ ꯂꯩꯔꯝꯃꯤ ꯑꯉꯥꯡꯁꯤꯡꯅ ꯅꯨꯡꯅ ꯊꯥꯕꯤꯔꯕ ꯃꯥꯜꯂꯤ ꯃꯁꯥꯁꯦ ꯈꯔ ꯍꯨꯕꯥꯠꯂꯤ ꯏꯁ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯑꯗꯨꯛ ꯂꯝꯍꯦꯜꯂꯤꯗꯨꯕꯣ ꯌꯣꯡꯅꯥꯎ ꯂꯥꯛꯑꯣ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ ꯇꯣꯃꯩꯅ ꯏꯌꯥꯝꯕ ꯑꯩ ꯆꯠꯇꯨꯅ ꯐꯥꯔꯨꯁꯣꯔ ꯑꯉꯥꯡꯁꯤꯡꯗꯣ ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯔꯣꯜ ꯊꯣꯛꯆꯗꯕ ꯁꯥꯁꯤꯗ ꯃꯣꯏꯅ ꯐꯨꯕꯤꯔꯤꯁꯤꯕꯨ ꯑꯩ ꯁꯨꯝ ꯁꯧꯔꯛꯇꯧꯔꯦꯗ ꯌꯥꯔꯦ ꯀꯣꯟꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯨꯒꯦ ꯉꯁꯤ ꯇꯣꯃꯩ ꯑꯩꯅ ꯁꯧꯔꯛꯂꯕꯗꯤꯅꯦ ꯂꯝ ꯍꯦꯟꯕ ꯃꯆꯥꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯝꯅ ꯌꯣꯠꯅꯤꯀꯣ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯅꯦ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯁꯧꯅꯤꯡꯉꯛꯄ ꯍꯣ ꯁꯥꯎꯔꯅꯨ ꯇꯣꯃꯩ ꯍꯣꯔꯦꯟ ꯑꯌꯥꯝꯕꯅ ꯆꯠꯂꯒꯅꯦ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯖꯔꯨꯔꯁꯅꯤ ꯀ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ ꯃꯇꯝꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯛꯍꯦꯟꯅ ꯌꯣꯡꯅꯥꯎ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯂꯝꯄꯥꯛꯇ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩꯅ ꯏꯕꯨꯡꯒꯤ ꯇꯨꯡꯂꯣꯟꯅ ꯏꯅꯔꯛꯄꯅꯤ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯗꯣ ꯌꯦꯡꯅꯤꯡꯗꯨꯅ ꯎꯗ ꯀꯥꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯈꯣꯏꯅ ꯏꯕꯨꯡꯒ ꯄꯣꯛꯄꯤꯖꯒꯦ ꯍꯥꯏꯅ ꯀꯧꯊꯔꯒ ꯐꯨꯔꯤꯅꯤꯅꯦ ꯅꯨꯡꯅꯁꯨ ꯊꯣꯝꯃꯤ ꯃꯊꯪꯗꯒꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯏꯃꯥꯒ ꯂꯩꯌꯨ ꯍꯣꯏ ꯂꯩꯒꯦ ꯑꯗ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕꯗꯣ ꯋꯥꯕ ꯃꯄꯥꯟꯗ ꯈꯔ ꯀꯣꯏꯊꯣꯛꯅꯤꯡꯉꯦ ꯑꯩꯁꯨ ꯍꯣ ꯅꯪꯅ ꯀꯣꯏꯅꯤꯡꯂꯗꯤ ꯑꯩꯅ ꯄꯨꯔꯒ ꯂꯣꯏꯔꯦ ꯅꯊꯟꯇ ꯃꯄꯥꯟꯗꯤ ꯊꯣꯛꯀꯅꯨ ꯍꯣꯏ ꯏꯕꯨꯡ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯌꯣꯡꯅꯥꯎ ꯑꯗꯨ ꯐꯟ ꯆꯣꯡꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯊꯣꯏꯕꯅ ꯑꯥꯏ ꯏꯇꯥꯎ ꯁꯛꯍꯦꯟꯒꯤ ꯌꯣꯡ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ
ꯉꯧꯕꯅ ꯑꯃꯨꯛ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯂꯤꯅꯦ ꯅꯥꯆꯣꯝ ꯑꯃꯒꯁꯨ ꯁꯤꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯁꯛꯍꯦꯟꯅ ꯏꯇꯥꯎ ꯅꯣꯏ ꯂꯥꯛꯑꯕ꯭ꯔꯣ ꯀꯥꯈꯠꯂꯣ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯅ ꯏꯇꯥꯎ ꯑꯁꯤꯔꯣ ꯅꯪꯅ ꯍꯥꯏꯕ ꯌꯣꯡꯗꯣ ꯉꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎꯒꯤ ꯂꯣꯏꯅꯕꯤꯁꯦ ꯌꯥꯝ ꯐꯖꯩꯅꯦ ꯉꯧꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯌꯣꯡ ꯅꯨꯄꯤꯗꯨ ꯏꯀꯥꯏꯔꯤꯅꯦ ꯍꯥꯏꯅ ꯃꯃꯤꯠꯀꯗꯨ ꯇꯒꯨꯞ ꯇꯒꯨꯞꯀ ꯀꯨꯞꯂꯒ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯊꯣꯏꯕꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯪ ꯌꯣꯡꯁꯦ ꯏꯃꯥꯅ ꯌꯣꯡꯅꯥꯎ ꯊꯣꯜꯂꯤꯕꯅꯤ ꯌꯣꯡꯅꯥꯎ ꯒꯥꯏꯅ ꯑꯗꯨꯏ ꯁꯔꯨ ꯐꯖꯕꯤ ꯊꯣꯜꯂꯨ ꯌꯥꯗ꯭ꯔꯣ ꯌꯣꯡꯅꯥꯎ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯡ ꯐꯖꯕꯤ ꯊꯣꯜꯂꯣ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯁꯛꯍꯦꯟꯗ ꯐꯟ ꯐꯟ ꯆꯣꯡꯁꯤꯜꯂꯤ ꯆꯣꯡꯅꯣꯃꯤ ꯌꯣꯡꯅꯥꯎ ꯅꯪꯕꯣ ꯑꯗꯨꯏ ꯁꯔꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯨꯔꯁꯨ ꯁꯛꯍꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯣꯡꯅꯥꯎ ꯑꯗꯨ ꯏꯃꯨꯡꯗ ꯆꯣꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯉꯧꯕꯅ ꯏꯇꯥꯎ ꯅꯪꯕꯨ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯊꯤꯗꯅ ꯌꯣꯡꯁꯤꯒ ꯑꯗꯨꯝ ꯂꯦꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯇꯞꯅ ꯉꯥꯡꯉꯨ ꯏꯇꯥꯎ ꯏꯃꯥ ꯇꯥꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯅꯝꯃꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯜꯂꯒꯦ ꯈꯜꯂꯤ ꯊꯣꯏꯕꯅ ꯏꯇꯥꯎ ꯁꯛꯍꯦꯟ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯅꯔꯛꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯇꯥꯔꯤ ꯏꯇꯥꯎ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯌꯣꯡꯁꯤꯕꯨ ꯇꯥꯟꯊꯣꯛꯄꯁꯨ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯇꯥꯟꯊꯣꯛꯂꯒꯅ ꯌꯣꯡ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ ꯑꯁ ꯏꯇꯥꯎ ꯑꯩ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯕ ꯐꯪꯗ꯭ꯔꯤ ꯇꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯒꯤ ꯃꯃꯥꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯆꯥꯁꯥ ꯅꯣꯏ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯆꯔꯤ ꯏꯃꯥ ꯑꯗꯨꯗꯤꯅꯦ ꯅꯇꯥꯎꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯨ ꯏꯃꯥ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯁꯛꯍꯦꯟꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯕꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯁꯛꯍꯦꯟ ꯑꯗꯨ ꯀꯩꯊꯦꯜꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯅ ꯍꯩ ꯌꯣꯡꯅꯥꯎ ꯌꯣꯡꯅꯥꯎ ꯇꯥꯏꯌꯦ ꯏꯕꯣꯡ ꯀꯩ ꯍꯥꯏꯒꯦ ꯏꯕꯣꯡ ꯁꯤ ꯑꯩꯅ ꯅꯪꯒꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃ ꯁꯥꯕꯤꯕꯅꯤ ꯃꯁꯤꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯌꯥ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩ ꯁꯤꯒꯤꯀꯣ ꯏꯕꯣꯡ ꯑꯁꯤ ꯍꯥꯏꯅ ꯈꯨꯖꯤꯗꯨ ꯁꯤꯖꯤꯜꯂꯤ ꯌꯥꯝ ꯄꯛꯆꯔꯦ ꯈꯨꯖꯤꯁꯦ ꯑꯩꯈꯣꯏ ꯌꯣꯡꯅꯥꯎꯗ ꯑꯁꯦꯡꯕ꯭ꯔꯥ ꯏꯕꯣꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯈꯨꯖꯤ ꯑꯗꯨ ꯃꯃꯥ ꯑꯃꯗꯤ ꯇꯣꯃꯩꯗꯁꯨ ꯎꯠꯂꯤ ꯃꯦꯝꯇꯣꯟꯅ ꯐꯖꯔꯦ ꯐꯖꯔꯦ ꯑꯩꯈꯣꯏ ꯌꯣꯡꯅꯥꯎꯒꯤ ꯈꯨꯖꯤꯁꯦ ꯌꯥꯝ ꯄꯛꯆꯔꯦ ꯇꯣꯃꯩꯅ ꯌꯣꯡꯅꯥꯎ ꯅꯪꯒꯤ ꯈꯨꯖꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯨ ꯑꯩ ꯑꯗꯨ ꯅꯠꯇꯕ ꯈꯨꯖꯤ ꯃꯌꯥꯝ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯛꯀꯦ ꯌꯣꯡꯅꯥꯎ ꯑꯗꯨ ꯇꯣꯃꯩꯒꯤ ꯋꯥꯐꯝꯗꯨꯗ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯃꯇꯨꯡꯔꯣꯝꯗ ꯂꯣꯠꯁꯤꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯒ ꯁꯛꯍꯦꯟꯒ ꯂꯣꯏꯅꯔꯛꯄꯅ ꯁꯛꯍꯦꯟꯅ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯁꯛꯍꯦꯟ ꯁꯛꯍꯦꯟ ꯇꯣꯃꯩ ꯇꯣꯃꯩ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯃꯃꯥꯅ ꯄꯥꯈꯠꯅ ꯀꯧꯕꯗꯨ ꯇꯥꯔꯕꯗ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯇꯣꯃꯩ ꯑꯃꯗꯤ ꯁꯛꯍꯦꯟ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯑꯩꯈꯣꯏ ꯌꯣꯡꯅꯥꯎꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯥꯏꯅꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯇꯣꯃꯩ ꯑꯃꯗꯤ ꯁꯛꯍꯦꯟꯅ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯕꯗ ꯁꯛꯍꯦꯟ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯐꯝꯂꯤ ꯀꯗꯥꯏꯗ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏ ꯌꯣꯡꯅꯥꯎ ꯑꯗꯨꯕꯣ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅꯒ ꯍꯥꯠꯄꯤꯈ꯭ꯔꯕ ꯖꯥꯠꯂꯕ ꯏꯃꯥ ꯑꯩ ꯌꯣꯡꯅꯥꯎꯅ ꯂꯩꯔꯝꯕ ꯆꯤꯡ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯁꯛꯍꯦꯟ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯆꯤꯡ ꯑꯗꯨ ꯌꯧꯔꯕꯗ ꯌꯣꯡꯅꯥꯎ 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 ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕ ꯑꯩ ꯅꯪꯕꯨ ꯊꯤꯕꯗ ꯋꯥꯔꯦ ꯌꯣꯡꯅꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ ꯌꯣꯡꯅꯥꯎ ꯑꯁꯨꯝꯅ ꯌꯣꯡꯅꯥꯎꯅ ꯃꯐꯝ ꯈꯪꯗ ꯃꯥꯡꯈꯤꯕꯗ ꯁꯛꯍꯦꯟ ꯑꯗꯨ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯏꯔꯩꯄꯥꯛꯇꯅꯤ ꯊꯝꯕꯥꯜꯅ ꯏꯄꯥ ꯁꯣꯔꯥꯔꯦꯟ ꯑꯩ ꯇꯝꯕ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯑꯁꯦ ꯌꯦꯡꯕ ꯉꯝꯗꯔꯦ ꯆꯥꯟꯕꯤꯗꯨꯅ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯕꯨ ꯄꯥꯈꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯊꯥꯕꯤꯌꯨ ꯑꯩ ꯃꯍꯥꯛꯀ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯖꯔꯨꯔꯒꯦ ꯁꯣꯔꯥꯔꯦꯟꯅ ꯃꯗꯨ ꯌꯥꯔꯣꯏ ꯀꯔꯝꯅ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯅꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯕꯒꯦ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯕꯨ ꯄꯥꯈꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯊꯥꯕꯤꯌꯨ ꯏꯄꯥ ꯁꯣꯔꯥꯔꯦꯟ ꯅꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯊꯥꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜꯅ
ꯏꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯆꯔꯤ꯫ ꯊꯝꯕꯥꯜꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯆꯤꯡꯊꯣꯛꯇꯨꯅ ꯅꯪꯕꯨ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯣꯏꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯊꯝꯕꯥꯜꯕꯨ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯣꯏꯍꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯗꯤ ꯃꯥꯒ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯒꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯣꯡꯅꯥꯎꯒꯤ ꯈꯣꯟꯖꯦꯜꯒ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ "ꯏꯕꯣꯡ!" ꯁꯛꯍꯦꯟꯅ "ꯀꯅꯥꯅꯣ? ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯩꯒꯤ ꯌꯣꯡꯅꯥꯎꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ." "ꯏꯕꯣꯡ, ꯁꯣꯝꯗ ꯏꯕꯨꯡꯒꯤ ꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯄꯤꯔꯛꯑꯣ." ꯁꯛꯍꯦꯟꯅ ꯂꯩꯊꯣꯔꯛꯄꯗ ꯎꯔꯤ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ "ꯁꯛꯍꯦꯜꯂꯕꯤ, ꯅꯪꯕꯨ ꯀꯅꯥꯅꯣ?" "ꯏꯕꯣꯡ, ꯑꯩ ꯏꯕꯨꯡꯒꯤ ꯌꯣꯡꯅꯥꯎꯅꯦ." "ꯅꯠꯇꯦ, ꯅꯠꯇꯦ, ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯔꯥ? ꯅꯠꯇ꯭ꯔꯒ ꯍꯦꯂꯣꯏ ꯍꯥꯏꯕꯗꯨꯔꯥ? ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯪꯅꯤꯡꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕꯁꯦ?" "ꯑꯩ ꯅꯪꯒꯤ ꯌꯣꯡꯅꯥꯎꯅꯦ꯫ ꯏꯕꯨꯡꯅ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ, ꯏꯕꯨꯡꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯁꯥꯕꯤꯕ ꯈꯨꯖꯤ ꯑꯁꯦ." ꯑꯁꯤ ꯍꯥꯏꯅ ꯁꯛꯍꯦꯟꯅ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯁꯥꯕꯤꯈꯤꯕ ꯈꯨꯖꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯁꯛꯍꯦꯟꯅ "ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯌꯣꯡ ꯑꯣꯏꯔꯝꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯂꯩꯔꯝꯂꯤꯕ?" "ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ. ꯑꯩ ꯂꯥꯏꯔꯩꯕꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯔꯦꯝꯕꯤ ꯊꯝꯕꯥꯜꯅꯤ꯫ ꯅꯣꯡꯃ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯩꯌꯥꯝ ꯇꯤꯟꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯅ ꯖꯒꯣꯏ ꯁꯥꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯣꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯀꯦ ꯑꯃꯧꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯧ ꯎꯕꯗ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯣꯛꯅꯔꯝꯈꯤ꯫ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯆꯥꯛꯂꯨꯛꯇ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯌꯥꯏ ꯀꯟꯕ ꯇꯥꯡꯖꯂꯤꯡꯒꯤ ꯃꯍꯨ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯗꯨꯕꯨ ꯂꯩꯌꯥꯝꯁꯤꯡꯅ ꯈꯪꯅꯔꯛꯇꯨꯅ ꯑꯩꯕꯨ ꯌꯣꯡ ꯅꯨꯄꯤ ꯑꯃ ꯑꯣꯟꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯛꯈꯤ꯫ ꯑꯩꯅ ꯏꯄꯥ ꯁꯣꯔꯥꯔꯦꯟꯗ ꯑꯩꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯗꯒꯤ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯇꯝꯕ ꯑꯃ ꯂꯩꯔꯕ ꯀꯥꯟꯗ ꯑꯩ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯏꯕꯨꯡꯒ ꯊꯦꯡꯅꯖꯈꯤꯕꯅꯤ꯫ ꯏꯕꯨꯡꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯕ ꯉꯝꯈꯤ." "ꯑꯗꯨꯗꯤ ꯅꯪ ꯂꯥꯏꯔꯩꯕꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯔꯦꯝꯕꯤ?" "ꯃꯥꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯗꯔꯦ꯫ ꯑꯩꯅ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯂꯒ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤ." "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗ ꯂꯤꯊꯣꯛꯇ꯭ꯔꯤꯕ?" "ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯑꯩꯒꯤ ꯌꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯄꯥꯝꯖꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯏꯕꯨꯡꯗ ꯂꯤꯊꯣꯛꯂꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜ ꯋꯥꯠꯂꯅꯤ ꯈꯟꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯠꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯌꯣꯡꯅꯥꯎ ꯍꯥꯏꯕ ꯃꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯝꯕꯥꯜ ꯀꯧꯕ ꯃꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯛꯄꯅꯤ." "ꯑꯗꯨꯒ ꯌꯣꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯅꯥ?" "ꯃꯥꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯅꯅꯕ ꯂꯥꯛꯄ ꯂꯥꯏꯔꯦꯝꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ." ꯁꯛꯍꯦꯟꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯌꯣꯡꯒꯤ ꯃꯇꯧꯒꯨꯝ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯎꯋꯥ ꯎꯋꯥ ꯂꯥꯎꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ?" "ꯏꯍꯦ, ꯑꯩ ꯍꯥꯟꯅꯒꯤ ꯌꯣꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯩꯅꯕꯤꯗꯣ ꯃꯗꯨꯝ ꯇꯧꯔꯛꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯁꯛꯍꯦꯟ ꯑꯃꯗꯤ ꯊꯝꯕꯥꯜ ꯁꯛꯍꯦꯟꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯃꯩꯅ "ꯏꯃꯥ ꯏꯕꯦꯝꯃ, ꯏꯌꯥꯝꯕꯁꯦ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯅꯨꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ." "ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯇꯣꯃꯩ? ꯏꯃꯥꯒꯤ ꯁꯛꯍꯦꯟ, ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ?" "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅꯤ." ꯊꯝꯕꯥꯜꯅ "ꯏꯃꯥ, ꯅꯃꯧꯅ ꯈꯣꯏꯔꯝꯖꯔꯤ." ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯩ꯫ "ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ. ꯏꯆꯥꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ?" "ꯏꯃꯥ, ꯊꯝꯕꯥꯜ ꯀꯧꯖꯩ." "ꯊꯝꯕꯥꯜ ꯍꯥꯏꯕ? ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ. ꯏꯆꯥꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ? ꯏꯃꯥ ꯄꯥꯕꯅ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ?" ꯁꯛꯍꯦꯟꯅ "ꯏꯃꯥ, ꯃꯥꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯌꯣꯡꯅꯥꯎ ꯑꯗꯨꯅꯤ." "ꯍꯩ, ꯃꯁꯤꯗꯤ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯈꯩ." "ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯏꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤ." "ꯍꯥ,
ꯃꯇꯧ ꯀꯔꯝꯅ ꯌꯣꯡꯅꯥꯎꯅ ꯊꯝꯕꯥꯜ ꯑꯣꯏꯔꯤꯕ? ꯑꯁꯨꯝꯅ ꯁꯛꯍꯦꯟꯅ ꯊꯝꯕꯥꯜꯅ ꯀꯔꯝꯅ ꯌꯣꯡ ꯑꯣꯟꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯝꯅ ꯊꯦꯡꯅꯈꯤꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯧꯁꯦ ꯋꯥꯔꯝꯂꯒꯅꯤ, ꯀꯥꯗ ꯄꯣꯊꯥꯍꯜꯂꯨꯔꯣ꯫ ꯇꯣꯃꯩꯅ ꯏꯌꯥꯝꯕ, ꯏꯇꯩꯃ ꯌꯣꯡꯅꯥꯎꯒꯤ ꯃꯆꯜ ꯃꯆꯦꯒ ꯂꯩꯇꯕ? ꯂꯩꯔꯒꯗꯤ ꯅꯅꯥꯎꯁꯨ ꯂꯥꯏꯕꯛ ꯆꯪ ꯌꯦꯡꯖꯍꯧꯒꯦ꯫ ꯍꯩꯃꯥ ꯄꯁꯤꯗꯤꯕ, ꯏꯆꯥ ꯇꯣꯃꯩꯒꯤꯁꯨꯅꯦ ꯏꯃꯥꯅ ꯃꯧ ꯑꯃ ꯊꯤꯕꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁ ꯃꯧꯗꯤ ꯄꯥꯝꯗꯦꯗ ꯏꯃꯥ, ꯊꯤꯕꯤꯒꯦ ꯍꯥꯏꯔꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯊꯤꯕꯤꯌꯨ ꯏꯃꯥ ꯏꯕꯦꯝꯃ꯫ ꯁꯛꯍꯦꯟꯅ ꯍꯣ ꯅꯪꯒꯤꯗꯤꯅꯦ ꯑꯩꯅ ꯌꯣꯡ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯅꯤ, ꯑꯗꯣ ꯃꯤꯗꯤ ꯑꯣꯜꯂꯛꯑꯔꯣꯏꯗꯕ ꯌꯣꯡ ꯅꯨꯄꯤ ꯄꯥꯝꯖꯔꯕꯣ? ꯑꯁ ꯄꯥꯝꯗꯦꯆꯣ ꯑꯗꯨꯗꯤ, ꯑꯩꯗꯤ ꯏꯇꯩꯃꯗꯧꯅ ꯌꯣꯡ ꯑꯣꯏꯔꯝꯂꯕꯁꯨ ꯃꯤ ꯑꯣꯜꯂꯛꯄ ꯌꯣꯡ ꯄꯥꯝꯕꯒꯤ ꯋꯥꯅꯤ, ꯃꯤ ꯑꯣꯜꯂꯛꯂꯔꯣꯏꯗꯕ ꯌꯣꯡꯗꯤ ꯄꯥꯝꯖꯗꯦ꯫ ꯅꯣꯏ ꯑꯅꯤꯅꯦ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯣ, ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯇꯣꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯛꯍꯦꯟꯁꯨ ꯍꯥꯟꯅꯒꯨꯝ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯅꯥꯄꯜ ꯀꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯟꯊꯨꯝ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯊꯝꯕꯥꯜꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫